Nuclear chemistry gi chapter nainarakpada ihan hanbada thengnaduisi discovery of radioactivity ni adudi hawrasi. Henry Becquerel na 1896 ta phenomenon of radioactivity si mana discover tawkhibani aigi sida iriba year si lanbani ko sok si lanbani mana matamda kamai tawgi haira kansida phosphorescent material se kaino khangi ko phosphorescent material si mana hambada x-ray oiramba yaina khalluba madu proof tawgnaba mahakna experiment pangthokpa experiment du da mana photographic plate lawre aduga black paper na kupselle aduga mana phosphorescent salts e thamme mana khalisi x-ray haibasidi kidoba x-ray haibasidi material amabu penetrate tawba ngamba adubuni aduna black paper dusu fawraga chatpa ngamba oigani mana khalisi mana observe tawgani khalushi ngasagi photographic plate adu effect tawrangani sineba black paper du penetrate tawraga hairiba mayamse mana amato observe tawramdeba aduga yengu sida mana phenomenon of radioactivity se kamaina puthokhige haiba matamda mana sigi potsi accidentally oina puthokiba potneba ko mana kamai tawga kanda mana kawbudagi ko magi drawer da uranium mineral se photographic plate da ka photographic plate se kedaba black paper na cover tawre aduga adugi mathak ta mana uranium mineral se mana thamlambaneba yare ko adudagidi mahakna kai thingnage haira kanda ngasagi uranium mineral do radiation khara thadoktuna black paper du fawduklaga photographic plate du effect tawa thingnai man developer na treat tawu matamda ngasagi portion do dark ocean eba mana ngasagi mineral hawkibagi my position do adu mapaduda hairiba radiation si akhoi naked eye uba ngamde ko aduga mana power sakhiba matamda gases se kaidoban ionize torme Henry na makhoi sibu radioactive radiation haina mingthole aduga asigumba phenomenon asibu radioactivity kaure radiation thadokliba substance asigumba radiation thadokliba substance sibuna radioactive substance hai khangnari sigi rays singse category ahum thokna khaidokpa yaina mana observe tawi kamaina nu hair kanda by passing them between the two oppositely charged plates ka koigi charge oppositely charged puba plate ani ko plate ani kedaba mokhoigi marakta pass tawhallaga aduga mana rays sing do kamai khaidokre category do alpha beta rays haina khangnagre mana alpha gi nature da mu nainasi aduga bab hentarakani nature of alpha rays si yengu sida alpha si positive charge pui hai ko sida positive charge pui hai adoi tardi ngasai gi 1902 gi magi 1902 do observe tawgi bodu do yengu sigi alpha si negative lomda haitar negative lomda deflect away hai ko deflect away hai kai gumba mana negative oiramaba alpha sina negative puram taragadi kaidoba maze negative lomda deflect toraka taw oiba mana tawrisi kaigino ma positive oibaineba ko understand tawre ko aduga beta sina kaidoba positive lomda deflect away hai kaigino maze magi negative charge pubaineba yare ko aduga nature of gamma rays study they carry no charge and non-material ko they are high frequency electromagnetic radiation madi charge pute haire sigi matek sida iba separation of isotopes da ko element amagi magi isotopes se moise chemical properties ti manabanina chemical means na ni moise separate to boding amore aduna moise physical properties ti moise tongaleba aduna moise physical means na separate to duiniba magi physical method khara ko ngasagi isotopes sinse separate toba tognabagi method khara makha da pire gases diffusion method thermal diffusion method
fractional evaporation method kainaga smaina khara pire ado ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯤꯁꯤ ꯃꯊꯪꯒꯤ ꯑꯩꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯩꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ